Hey, Ibungo, Ibungo, Pabung, laune, Pabung wa haige laune, kay chatoino ba? Pabung na chataurise, nangginine, Pabungna aigidamag chatpidoriसे kadaidano ba? nangse yung kay panbagi wari huwa chataurimine, Pabungsidi ikaijayda kari kandawada. nangse handak matangsida luhongthokpiradawni, Asengbayro Pabung. siya luhongpirani haiduka haraunugasutauri. Ado Pabung, laudoi nupise masak yam fajaba nupi thibiuba. Pabungna nupi thiba soidana ima makok tangbi ama laurubadagi ai kok tanglise uredana se. Kayadanon he, Oi baini. ꯆꯨꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯧ ꯑꯃ ꯊꯤꯁꯤ ꯍꯥꯏꯔ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒ ꯑꯦꯇꯦꯛ ꯇꯧꯔꯗꯅ ꯍꯦꯔꯥ ꯃꯁꯤ ꯆꯠꯂꯣꯏꯒꯦꯍꯦ. Pabung yade chatpiu. Natte aina wa ngangba haijahudabadagi wa ngangba haita machana mapa chenthai haido hek chapchana tare. Aikhoi imung chapchana tare. Chatpiu. ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯆꯩꯕ. Ado ai soibani hairena. ꯌꯦꯡꯉꯣ ꯑꯩꯗꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯃꯥꯗꯣ ꯂꯧꯗꯅ ꯅꯪ ꯄꯣꯛꯑꯦ. ꯅꯪꯗꯤ ꯍꯧꯖꯤꯛꯐꯥꯎ ꯐꯪꯗ꯭ꯔꯤꯁꯤꯅꯤ. ꯑꯣ ꯐꯔꯦ ꯌꯨꯝꯗꯩ ꯆꯠꯊꯣꯛꯑꯝꯃꯅꯨꯀꯣ. ꯑꯩ ꯆꯠꯂꯨꯈꯤꯒꯦ. Pabung ai kaidaujarumuge. ꯁꯤꯌꯥ Thabak yam suninge yung kase loina mirang khotharamage. Pabung yung kase loi wai taithokjaramage. ꯁꯤꯌꯥ ꯂꯨꯍꯣꯡꯕꯤꯔꯅꯤ ꯍꯥꯏꯗꯨꯗ ꯊꯕꯛ ꯐꯒꯠꯂꯛꯏ ꯃꯤꯅꯤꯅꯦ. ꯃꯁꯤꯗꯤ Khangdeda lohomdaise thabakka pangsuta suninge. ꯐꯔꯦ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯑꯝꯃꯅꯨ. ꯄꯥꯕꯨꯡ ꯆꯠꯊꯣꯛꯎꯈꯤꯒꯦꯀꯣ. Au Pabung, chalo ko. Pabung, namai pakserau. ꯁꯣꯝꯇꯧꯅ ꯏꯃꯧ ꯃꯆꯥꯅꯨꯄꯥꯒꯤ ꯃꯧ ꯍꯥꯏꯅꯕ ꯆꯠꯈ꯭ꯔꯦ꯫ ꯏꯕꯦꯝꯃ ꯄꯥꯛꯄꯤ. ꯏꯃꯥ ꯇꯥ ꯈꯣꯏꯃꯨ ꯀꯥꯈꯠꯂꯛꯑꯣ ꯁꯣꯝꯗ ꯐꯝꯕꯤꯌꯨ꯫ ꯇꯥ ꯈꯣꯏꯃꯨꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯤꯔꯛꯄꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ꯫ ꯏꯕꯦꯝꯃꯅ ꯅꯆꯥ ꯏꯆꯥ ꯄꯤꯅꯁꯤ ꯍꯥꯏꯕꯗꯨꯒ ꯅꯨꯡꯉꯥꯏꯃꯟꯈ꯭ꯔꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯦ. ꯅꯍꯥꯛꯀ ꯑꯩꯒꯒꯤ ꯃꯇꯝꯗꯁꯨ ꯊꯨꯡꯅꯍꯧꯗ꯭ꯔꯦꯗꯣ. ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯍꯣꯏꯅꯦ. ꯃꯇꯝꯗꯨꯗ ꯇꯥ ꯈꯣꯏꯃꯨꯅ ꯈꯔ ꯐꯖꯔꯝꯃꯗꯤ ꯊꯨꯡꯅꯔꯝꯕꯁꯨ ꯌꯥꯕꯖꯥꯠꯅꯤ꯫ ꯀꯝꯗꯧꯕ? ꯂꯥꯏꯕꯛꯇ ꯇꯝꯃꯝꯗꯕꯅꯤꯅ ꯌꯥꯗꯦ ꯍꯥꯏꯖꯔꯤꯕ꯫ ꯍꯣꯏ ꯑꯗꯣ ꯏꯆꯥ ꯅꯨꯄꯥꯗꯣ ꯆꯍꯤ ꯀꯌా ꯁꯨꯔꯒꯦ? ꯌꯥꯝ ꯅꯧꯔꯤꯗ. ꯆꯍꯤ 22 ꯃꯨꯛꯇ ꯉꯥꯏꯔꯤꯗ. ꯑꯗꯨꯗꯤ ꯏꯆꯥ ꯅꯨꯄꯤꯅ ꯈꯔ ꯍꯟꯇꯛ ꯂꯩꯗꯧ ꯃꯥꯜꯂꯤ꯫ ꯑꯅꯤ ꯊꯤꯕꯤꯒꯤꯅꯤ. ꯇꯧꯕꯒꯤꯕꯨꯗꯤ ꯄꯥꯈꯪ ꯌꯪ ꯐꯒꯠꯂꯛꯏꯕ ꯆꯍꯤ 22 ꯃꯨꯛꯇꯅꯤ. ꯑꯗꯨꯗꯤ ꯌꯥꯝ ꯅꯧꯔꯤ ꯖꯥꯠꯅꯤꯅꯦ꯫ ꯇꯥ ꯈꯣꯏꯃꯨ ꯆꯍꯤ 5 ꯑꯃ 10 ꯑꯃ ꯄꯥꯈꯪ ꯁꯔꯤ ꯑꯣꯏꯖꯔꯁꯨ ꯌꯥꯔꯤ ꯀꯩꯗꯧꯔꯒꯦ? ꯑꯉꯥꯡꯁꯤꯡꯅꯀꯗꯤ ꯄꯥꯈꯪ ꯁꯔꯤ ꯀꯥꯏꯅ ꯀꯧꯅꯗ꯭ꯔꯦꯗ. ꯀꯔꯤ ꯍꯥꯏꯅ ꯀꯧꯅꯔꯤꯕ? ꯏꯄꯨ ꯄꯥꯈꯪ ꯁꯤꯅꯤꯗꯅ. ꯏꯄꯨ ꯄꯥꯈꯪ? ꯑꯣ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯁꯤꯁꯨ ꯆꯔꯥꯀ ꯀꯟꯅ ꯋꯥꯠꯂꯤ ꯄꯣꯠꯅꯦꯃꯤ꯫ ꯆꯍꯤꯕꯨ ꯀꯌꯥ ꯁꯨꯔꯒꯦꯅꯦ? ꯇꯁꯦꯡꯅ ꯍꯦꯛ ꯍꯥꯏꯔꯕꯗꯅꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯇꯟꯖꯥꯗꯣ ꯆꯞ ꯆꯥꯅ ꯌꯧꯔꯕꯅꯤ ꯍꯥꯏꯃꯤ꯫ ꯑꯗꯨꯕꯨ ꯀꯌా ꯁꯨꯔꯒꯦ ꯍꯥꯏꯕ? ꯌꯥꯝꯗ꯭ꯔꯤꯗ ꯅꯤꯐꯨ ꯇꯥꯟꯈꯠꯂꯛꯇ ꯉꯥꯏꯔꯤꯌꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ? ꯆꯍꯤ 40 ꯍꯥꯏꯔꯤꯁꯤꯕు ꯑꯅꯤ ꯊꯤꯕꯤꯈꯤꯔꯅꯦ? ꯀꯔꯥꯏꯗꯩ ꯋꯥꯅꯣꯗ ꯇꯥ ꯈꯣꯏꯃꯨ, ꯑꯣꯟꯊꯣꯛꯄ꯫ ꯍꯣꯏꯅꯦ, ꯑꯅꯤ ꯊꯤꯕꯤꯒꯤ ꯑꯣꯏꯔꯗꯤ ꯐꯖꯔꯅꯤ ꯍꯥꯏꯕ꯫
ꯇꯥ ꯈꯣꯏꯃꯨꯁꯤꯃ ꯑꯗꯣ ꯏꯕꯦꯝꯃ ꯑꯉꯥꯡꯁꯤꯡꯅꯀꯗꯤ ꯏꯆꯥꯗꯨ ꯃꯤꯡꯒꯧ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯟꯕꯤꯔꯝꯃꯅꯤ꯫ ꯀꯔꯤ ꯊꯣꯟꯒꯅꯤ ꯍꯥꯏꯒꯦ? ꯏꯕꯣꯛ ꯂꯩꯁꯥꯕꯤ ꯍꯥꯏꯗꯅ꯫ ꯇꯥꯟ ꯆꯥꯔꯦ ꯏꯕꯦꯝꯃ, ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯏꯄꯨ ꯄꯥꯈꯪꯒ ꯏꯕꯣꯛ ꯂꯩꯁꯥꯕꯤꯒ ꯅꯝꯗꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤꯀꯣ꯫ ꯍꯣꯏ, ꯇꯥꯅꯤ ꯌꯥꯝ ꯆꯥꯔꯦ ꯇꯥ ꯈꯣꯏꯃꯨ꯫ ꯑꯗꯣ ꯇꯥ ꯈꯣꯏꯃꯨ, ꯃꯁꯥ ꯃꯁꯥ ꯑꯃꯨꯛꯇꯪ ꯁꯛꯈꯪꯅꯍꯟꯕꯅ ꯆꯨꯝꯃꯣꯏꯗ꯭ꯔꯣ? ꯑꯃꯨꯛꯇꯪꯗꯤ ꯁꯛꯈꯪꯅꯍꯟꯈꯤꯁꯤ꯫ ꯌꯥꯏꯅꯦ ꯌꯥꯏꯅꯦ, ꯃꯣꯏ ꯗꯦꯇ꯭ꯔꯤꯡ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨ ꯇꯧꯍꯜꯂꯒ ꯂꯣꯏꯔꯦꯅꯦ꯫ ꯑꯗꯨ ꯏꯕꯦꯝꯃ, ꯆꯍꯤꯒꯤ ꯋꯥꯗꯤꯅꯦ ꯍꯥꯏꯕꯤꯔꯨꯔꯅꯨꯀꯣ, ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯈꯪꯅꯈꯤꯗꯅ ꯇꯣꯛꯅꯅꯤꯀꯣ꯫ ꯆꯨꯝꯃꯤ ꯍꯥꯏꯃꯤ ꯇꯥ ꯈꯣꯏꯃꯨ, ꯍꯦꯛꯇ ꯁꯤꯟꯖꯔꯛꯑꯒꯦ꯫ ꯑꯩꯁꯨ ꯏꯆꯥ ꯅꯨꯄꯥꯗꯨ ꯍꯦꯛꯇ ꯊꯥꯖꯔꯛꯑꯒꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯈꯣꯏꯃꯨꯒꯤ ꯃꯆꯥꯅꯤꯄꯥ ꯈꯣꯏꯅꯤꯡꯒ ꯄꯥꯛꯄꯤꯒꯤ ꯃꯆꯥꯅꯨꯄꯤ ꯅꯨꯃꯤꯠꯂꯩꯒ ꯄꯥꯛ ꯑꯃꯗ ꯎꯅꯔꯝꯃꯤ꯫ ꯑꯗꯣ ꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕ? ꯅꯨꯃꯤꯠꯂꯩ ꯍꯥꯏꯕꯅꯤ꯫ ꯅꯨꯃꯤꯠꯂꯩ ꯍꯥꯏꯕ, ꯌꯥꯝ ꯐꯖꯩꯌꯦ꯫ ꯑꯩꯒꯤꯅ ꯈꯣꯏꯅꯤꯡ꯫ ꯑꯗꯣ ꯑꯩꯗꯤꯅꯦ ꯅꯨꯄꯤꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯌꯥ ꯍꯩꯇꯦ꯫ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯈꯪ ꯁꯔꯤ ꯑꯣꯏ ꯂꯩꯔꯝꯃꯤꯗꯣ꯫ ꯀꯝꯗꯧꯕ? ꯍꯥꯏꯗꯦꯗ, ꯑꯩꯁꯨ ꯀꯌꯥ ꯍꯩꯇꯦ ꯍꯥꯏꯕ꯫ ꯑꯣ, ꯆꯍꯤꯕꯨ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯒꯦ? ꯑꯩꯕꯨꯔꯣ? ꯍꯣꯏ. ꯌꯥꯝꯗ꯭ꯔꯤꯗ, ꯆꯍꯤ 30 ꯇꯥꯟꯈꯠꯂꯛꯇ ꯉꯥꯏꯔꯤ꯫ 30 ꯈꯛꯇ? ꯀꯌా ꯃꯆꯤꯟ ꯊꯤꯔꯤꯅꯣ ꯂꯩꯁꯥꯕꯤ ꯈꯨꯃꯨ ꯊꯣꯛꯑꯕꯤ, ꯃꯥꯅ ꯆꯍꯤ 30ꯇ ꯉꯥꯏꯔꯤ ꯀꯥꯏꯅ꯫ ꯀꯩ ꯍꯥꯏꯕ? ꯌꯥꯝꯗꯦ ꯍꯥꯏꯕꯅꯤꯗ, ꯑꯩꯅ ꯈꯤꯇꯪꯇꯅꯤ ꯍꯜꯂꯤꯁꯦ꯫ ꯑꯣ, ꯀꯌꯥꯅꯣ ꯍꯥꯏꯁꯤꯕꯨ? ꯑꯩꯅꯅꯦ ꯀꯨꯝꯁꯤ ꯆꯍꯤꯁꯦ ꯊꯥꯗ꯭ꯔꯒꯅꯦ 38 ꯁꯨꯇ ꯉꯥꯏꯔꯤ꯫ ꯀꯨꯝꯁꯤ ꯆꯍꯤ ꯊꯥꯔꯣꯏ ꯍꯥꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯀꯃꯥꯏ ꯊꯥꯗꯣꯏꯅꯣ? ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯊꯥꯐꯝ ꯈꯪꯗ꯭ꯔꯃꯤ꯫ ꯀꯣꯔꯣꯅꯥꯕꯨ ꯍꯥꯏꯕꯅꯦ, ꯂꯣꯛꯗꯥꯎꯟꯕꯨ ꯍꯥꯏꯕꯅꯦ, ꯒ꯭ꯌꯥꯟ ꯑꯃ ꯇꯥꯍꯧꯗꯦ ꯍꯥꯏꯕ, ꯍꯧꯈꯤ ꯈꯪꯍꯧꯗꯦ ꯍꯥꯏꯕ, ꯑꯗꯨꯅ ꯀꯃꯥꯏ ꯊꯥꯗꯣꯏꯅꯣ? ꯑꯗꯨꯗꯤ ꯑꯩꯗꯤ ꯆꯍꯤ 19ꯇ ꯁꯨꯕꯇ ꯉꯥꯏꯔꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯑꯒ ꯂꯣꯏꯔꯦ꯫ ꯆꯍꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ꯫ ꯅꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯄꯥꯒ ꯍꯥꯏꯅꯔꯤꯁꯤꯕꯨ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯔꯤꯁꯤꯕꯨ ꯅꯪꯕꯨ ꯌꯥꯔꯕꯣ? ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯟꯅ ꯍꯥꯏꯒꯦ꯫ ꯍꯣꯏꯅꯦ, ꯑꯩꯗꯤ ꯅꯨꯄꯤꯅꯀ ꯀꯩꯅꯣꯝ ꯍꯥꯏꯔꯒ ꯑꯩꯅ ꯍꯣꯏ ꯀꯥꯏꯅ ꯏꯟꯕꯗꯣ ꯌꯥꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ꯫ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯍꯌꯦꯡ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯂꯨꯅꯒ ꯇꯧꯕꯤꯒꯗ꯭ꯔꯥ ꯑꯩꯉꯣꯟꯗ? ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯗꯤ ꯅꯨꯄꯤ ꯂꯨꯅ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩꯉꯣ꯫ ꯀꯌꯥꯝ ꯅꯨꯡꯁꯤꯖꯥꯠꯅꯣ? ꯑꯝꯇ ꯍꯥꯏꯔꯣꯗꯅ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯔꯨꯔꯗꯤꯅꯦ, ꯑꯩꯗꯤꯅꯦ ꯍꯧꯗꯣꯡ ꯃꯆꯥ, ꯎꯆꯤ ꯃꯆꯥ, ꯊꯔꯥꯏ ꯀꯣꯛꯄꯤ ꯃꯆꯥ, ꯆꯨꯝ ꯃꯆꯥ, ꯌꯦꯟ ꯃꯆꯥ, ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕꯗꯧꯅ ꯑꯩꯅ ꯅꯪꯕꯨꯁꯨ ꯅꯨꯡꯁꯤꯌꯦ꯫